ꯑꯩꯈꯣꯏ ꯃꯤ ꯃꯆꯥꯅꯦ ꯍꯥꯏꯈꯤꯕꯅꯤ ꯃꯆꯥ ꯇꯥꯍꯜꯂꯔꯣꯏ ꯆꯥꯏꯕ ꯌꯥꯎ ꯃꯥꯜꯂꯦ ꯁꯥꯎꯟꯗꯣ ꯆꯦꯛ ꯇꯧꯕꯤꯔꯛꯑꯣ ꯆꯥꯏꯕ ꯆꯥꯏꯗꯕ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯪꯗꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯩꯗꯤ ꯂꯥꯏꯐꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯦ ꯌꯦꯡꯍꯧ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯑꯗꯨꯝ ꯌꯥꯔꯕ ꯑꯍꯨꯝ ꯇꯧꯈ꯭ꯔꯕ ꯂꯥꯏꯚ ꯍꯧꯈ꯭ꯔꯕ ꯅꯪꯁꯦ ꯍꯧꯔꯦꯕ ꯑꯗꯨꯗꯤ ꯕꯣꯔꯤꯡ ꯂꯩꯒꯅꯤ ꯇꯥꯖꯥ ꯑꯗꯨꯗꯤ ꯗꯃꯦꯟ ꯄꯤꯈ꯭ꯔꯕ ꯂꯤꯡ ꯄꯤꯈ꯭ꯔꯦ ꯃꯤꯕꯨ ꯌꯦꯡꯕ ꯃꯤ ꯑꯅꯤ ꯌꯦꯡꯉꯦ ꯃꯤ ꯌꯦꯡꯕ ꯍꯧꯈ꯭ꯔꯕ ꯑꯗꯨꯏꯗꯤ ꯅꯪꯒꯤꯗꯨꯁꯨ ꯁꯤꯌꯔ ꯇꯧꯊꯣꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯒꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯚ ꯍꯧꯖꯤꯛ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ 800ꯀꯨꯝꯕ ꯂꯩꯕ ꯃꯐꯝꯁꯤꯗ ꯃꯤ 50ꯒꯨꯝꯕ ꯈꯛꯇꯪ ꯇꯤꯜꯂꯒ ꯊꯕꯛ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯃꯤꯟꯅꯁꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯆꯦ ꯆꯟ ꯏꯃꯥ ꯏꯄꯥ ꯏꯄꯥ ꯏꯄꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯅꯣꯂꯨꯛꯆꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯛꯂꯛꯄ ꯉꯥꯏꯖꯕꯅꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯅꯥ ꯗꯥꯏꯂꯣꯛ ꯃꯨꯟꯅꯗꯣꯏꯁꯦ ꯆꯠꯇꯕ꯭ꯔꯥ ꯄꯤꯔꯛꯄ ꯍꯥꯏꯔꯣ ꯍꯜꯂꯣ ꯍꯜꯂꯣ
Hello. Hello. Leibiriba alaman chinaw marupang khoi kibikna kitang yangsan biraga koi sinjariba isai mafam suda yangsan biraktuna mapung phaba isai ma ohenbiu masi release tawjagadoriba tangoi hariba isai especially koina sinjari basi rip ke masida leibiriba alaman imaibel chinaw marupang khoi kibikta kusina jagadoriba sesakpa mangalgi adunglaba anauba isai tangoi hariba isai sungsoi soidana mayamda kusinabagi tanjadu laujaragani yarba makai koi alaman chinaw marupang satra satri khoi kibikna kitang yangsan biraga sinjariba mafam asida yoksan birakaba nalukjage koi haujanaba sem sabapun bak loijare
China. Audio release from the people. Mangda lengsinbiriba khwai pumnamakpu ahanmamaktada Joseph na taramna okchabagaloinana ikai khumna bukchabagaloinana ikoknona khwairamjari yumda kakada program haugadaba wali haidana leibiba yauragadi lengthokpiraknabadamak nolukchai maramdi kitang pangal leina amadi thawai yauna program asi tawjaningi maramdi iramdam asida khoi pukning sokpa nungaitaba thodok kaya thoraba matung sida aikhoida isada nokningba faudre aduga nokpa kaure aduga fagi tawgani haibasi faubada tanba faukhraba matam oirakrabani maramaduna ngasi icham chamba program ama ikoina yamna sen thum changan ba mongda tawdana yamna chamna lakchariba program asi chamman bagi oigadra hainasu chingnabalai adubu mafam sida ikoi icham chamna chinau singa sakhang maikhang naba maiga sakka unare haraga ngahtang mikup amatang su mumon minok taminarabadi Joseph amadi ngasi akoi team lakchariba fagiroi amadi saisakpi khudingmakna pokchabagi mahi yale khanjage haidana lakchabani maramaduna kadagi tagani haidana khallaga leibidana aikhoida ngallingaidagi masigi program si taunanaba damakta numit kyani dagi matam mangna honnaduna lakchari ngasisu aikoi yaho nganna hoduna tongan ba lamdagi swai anakpadagi amatanate thapa ba ningthau khongdagi aduga moirang purendagi mayang imphaldagi tongan ba sinjamaidagi kaidagi adumaina khoise machi dagi tasinjaraga lakchabani matam yamna sangna honnaraga lakcharibani aduna adongi suknagi matam yamna manghanjaroi sumnagi pung ama khaktang lauge na khanjabani adu ngainabaga kariga khoise pung amaga makhai gumba adumaina laugadaba male adu khaktang pinabibada chingnadana thokpiraknabadamak nolukchabani hujikti program asi hojinjage live ta Facebook live ta khoigi ab yumnamdagi Facebook live ubigani aduga khudingmakna sida live tawbiba share tawbiba like tawbiba aduga live fawba thabibagi ayaba dom pijage aduga YouTube tana khoi Kanglaipak Entertainment Hub duda yengba phangani hojikti program asi hojinjage lakchariba khoi khudingmakna amukasu miyambu ikai khumnaba uchabagaloinana ikoknona khoiram jabagaloinana program asi hogdokpagi oina aikhoi isai ama anikak thoganjage madugi isai do thoganbinanabagi damakta
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯝꯖꯤꯡꯕꯤ ꯌꯨꯝꯅꯥꯝ ꯂꯝꯖꯤꯡꯕꯤ ꯌꯨꯝꯅꯥꯝꯗꯒꯤ ꯏꯁꯩ ꯑꯅꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯏꯆꯥꯅ ꯁ꯭ꯇꯦꯖꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯇꯥꯡꯂꯕ ꯈꯨꯠ ꯑꯅꯤ ꯑꯗꯨ ꯌꯩꯁꯤꯟꯕꯤꯗꯨꯅ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜ ꯊꯣꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯈꯨꯠ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯕ ꯃꯈꯣꯜ ꯊꯣꯛꯇꯦ ꯑꯗꯨꯒ ꯈꯨꯠ ꯑꯅꯤ ꯑꯁꯦ ꯌꯩꯁꯤꯟꯕ ꯃꯇꯝꯗ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜ ꯀꯟꯅ ꯊꯣꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯂꯥꯛꯀꯦ ꯇꯧꯕ ꯑꯃꯗꯤ ꯂꯥꯛꯑꯒ ꯂꯩꯔꯝꯕ ꯇꯨꯡꯉꯒ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯖꯤꯡꯕꯤꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯕꯤꯔꯒ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯩ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ
थागतचै खुबा खुबीरकबा ngumkhalitana थागतचै अदुबु मीदी अदु खुबा की मखोल दी वाली अदु मी बु थौगत पीबदा लिक कुमसे मी बु थौगत पीबदा अइना लिक त्रिबा मखै
ꯑꯩꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯑꯩꯒꯤ ꯍꯥꯏꯕꯁꯤꯒꯤ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯃꯤꯕꯨ ꯑꯩꯅ ꯊꯧꯒꯠꯄꯤꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯋꯥꯔꯒ ꯑꯋꯥꯕ ꯃꯄꯥꯟꯗꯗꯤ ꯁꯨꯎꯗ꯭ꯔꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯒ ꯐꯨꯝꯃꯒ ꯂꯩꯕ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯗꯨ ꯃꯥ ꯂꯣꯠꯂꯒ ꯂꯩꯕ ꯌꯥꯔꯣꯏ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯅꯣꯛꯇꯃꯤꯟꯅꯔꯒ ꯍꯔꯥꯎꯃꯤꯟꯅꯔꯒ ꯂꯧꯊꯣꯛꯅꯅꯕ ꯂꯥꯛꯆꯕ ꯊꯧꯔꯝꯅꯤ ꯂꯝꯖꯤꯡꯕꯤ ꯏꯁꯩ ꯄꯥꯝꯖꯕꯤ ꯑꯉꯥꯡ ꯑꯃꯅꯤ ꯃꯍꯩ ꯇꯝꯃꯤ ꯏꯁꯩ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯃꯤꯔꯛꯇ ꯈꯔ ꯊꯣꯛꯄ ꯇꯝꯕꯤꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ खरा तौहनबीबदु मथौ ताबगी तौहनबनी चाबु यामना इसे हैरे मयामदा उटलगे हायदना हुजरकप नते सुमना खरा लमसिदा पामजरीबा सिंबु लमजिंगदुना लमताकदुना चटमिनदुना मियामगी सेवा तौमिनबा याननबगीदमक लेजबा टीमनी अखोगी टीमदगी हौजिक अमुक अैगी इनाव हेरोजित कौखचगे इनाव हेरोजित की दमकता अहोब खुबा खुबीदन तराम नौकपिगनी Hello. Mangdalang sinbirima kay kuna matik charaba ima ibel lai gurozon ahalaman khwai panamang po so khaibam herojina kongna khurum jari tasembadi ngasi se ai gisu yamna historic oiba numin ama oijaga dawbani maramdi ai microphone si paidaba chahi manga sure mayam su lana maram oiraga aduki mati wabiramgani mayam kem khanpigano khoi su dum wai maramdi handaki lanchi da chaiteng phangba legi isagi tongan problem mayam su chaiteng phangba ngaktanina koi awaba mosen ngakhtani aduna mayam ge thogol gi tamaktani haidana haibirak pasida sida ngasi di microphone pairage khalaga lakchabani aduda aina yamna sangna thadou banina soi ki plan ki ba kya yauraga su ahlaman singna ngakpigani mayam punamna ngakpigani aina matam omda yam pen tawjakiba phagi haijaba tare kudi isai da su khara semjai isai da su khara ngawgal le duna isai da semjaba phagi wena sum tawjage akhoi gi bdf tha sana mayam asan tabiram ngani akhoi gi daboni na kom khiba akhoi gi lalam bung bu sing la gain tawbu adu isai to sum taru budagi ai gi yamba ki mona torba sembirak pane akhoi sum phama ga sum sem khiba dugumba phagi ne si nupa amana tar kanda yamna sawning na man pakhum pirakpagi mawong dunai mayam tawjaga dolbise mayam gi mafamda saireng amtang kudol tamsari saireng sigi maming di pakhum pijari pakhum pipijari diesel auto se auto natdi kakaino diesel auto se auto natadi kakaino tulura generator diesel auto su auto ni akhoi lalambung sibu kaine na ubiru re lalambung sibu sing natadi uring lo yairong malura baba lalambung su sing natra ima aina haija super fine sibu sing lai moi super fine chaba akhoi usiti natro super fine si sing na din nunga wai ra ba super fine su sing ni laira masa khambagi punsi do punsi natadi ima khambado dille lirane khambado dille liraba laira masa khambagi punsi su punsi ni aina yam songning ni sina kaukta ngabung ngarai kaukta ngajing ngan natadi kotho yari do umone khaini kaukta raba
ꯀꯧꯇꯥ ꯉꯥꯁꯨ ꯉꯥꯅꯤ ꯀꯧꯇꯥ ꯉꯥꯁꯨ ꯉꯥꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯈꯨꯕꯥꯛ ꯃꯈꯣꯟ ꯇꯥꯕꯁꯤꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃꯗꯤ ꯃꯌꯥꯝ ꯐꯪꯖꯩ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯃꯣꯠꯄ ꯄꯤꯕ ꯈꯣꯠꯄ ꯃꯌꯥꯝꯁꯨ ꯀꯣ ꯑꯗꯒꯤ ꯃꯣꯝꯄꯥꯛ ꯃꯣꯠꯄꯗꯒꯤ ꯃꯥꯒ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯇꯥꯏꯌꯦ ꯑꯗꯨꯏꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯑꯃ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯐꯃꯨꯡꯗ ꯂꯩꯕ ꯃꯥꯁꯤꯒ ꯁꯨꯝ ꯇꯨꯝꯕꯁꯤꯗ ꯃꯉꯣꯟ ꯁꯨꯝ ꯆꯤꯛꯄꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯒ ꯃꯥꯁꯤꯒ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯋꯥꯔꯤ ꯏꯁꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ म्यूजिक यादे मैं खुद तमजगे सूम लेमिनरपदगी नुपीसिना मौन सूम चिक्पसिदा माना नुपीसिना साउनिंग महूत मासे हकजब मसिदा साउने मा नुंगाइबना सकप इसे हाइतारे निंजब माना नुंसीब माना मोन मखादा लैरबदा चिक्लक्प मतमदा हकजब नतना हाइंगमदे चिकनुबा सकचलुबनिदा मसक थिजरसु मनम नमथिरसु तीग्रबा मादुसु मा थमोय अमदि पालिबनगो फमुंगदि लिथोक मा सकलै वो वो नुंसिबि नंगी मोटलब मोपाकन ngawhalle aibu laitafam khanghandare nungsibi nangi malaba mon pakna ngawhalle aibu laitafam khanghandare chikluba aina lanba taradara Thank you mathang da aigi marup naubi ko sinjage aigi marup matam sangna aiga puludraba aigi marup naubi ko sinjage Hello, hello. Pergi radio da isai khanbada karan taraga khalak bagi matang ni adugi matem tang tujage koi je music si yaudramina म्यूजिक यादव म्यूजिक अखोइना अदुम हाउचरगे हेलो हाइबियो हेलो ताबिनिंबा लाइव फोन इन प्रोग्राम नि हेलो ताबिनिंग ब्रो इते मजिजा माने हेलो ताबिनिंबा लाइव फोन इन प्रोग्राम ने करी सही ताबी गदबनो अमतंग हाइबिरमो याम नुंगाइजे इचेमा कनोने अखोइजे आइजना हंगैसु सुम फोन तौजबनेबको अदु सुपाइ पारकबा अदो मन खंदे मणिपुर से अंगोंदैसु हेन कोंब मीसु मयाम लै माले ngasi phangbasi yam nungaije isema sor honbaga loin kawge tawe ngasi di phangani na adom soidana haraurangani habisu khani ado haraumandana adom sor honba kawe habado matu mati yari ba makhai tawigano habadi sor honba kawa habase sor stop tor si doine ba si radi khoi sarataga kai kai no yam tongnabani aduna phone to birai se kari le kai deino kari ming ko ke amtang seng na hai biramo isema aigi mingse khomana dem nusina bung bung na kawe ado le kai na di hero manda su hero ji na kawe khangde da khoi sai na di am nusina dabung na dum kawe da hai gi yam lai ki bai mawong ni ne ama khatane ado phone to birai se koi hello tabining ba live phone in program ni ado kari sai tabi gadabno angtang seng na hai biramo kanana sakpano ichi magi khonje ji ma longno phajai ichi ma ji yam tabadam nungai ba haija batare ko
ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯕꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯨꯝ ꯂꯥꯎꯅ ꯇꯥꯕꯤꯔꯤꯕ ꯏꯅꯥꯎꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯃꯥꯏ ꯈꯣꯟꯖꯦꯜꯁꯤ ꯂꯨꯝ ꯂꯥꯎꯋꯦꯒ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤ ꯃꯁꯛꯁꯤꯒ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯇꯥꯡꯉꯗꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯝꯇꯪ ꯍꯥꯏꯗꯤ ꯏꯆꯦꯃ ꯀꯩꯅꯣꯅꯤ ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯟꯖꯒꯦ ꯇꯧꯖꯕ ꯏꯆꯦꯃꯀꯣ ꯍꯥꯏꯕꯤꯌꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯖꯔꯤꯕꯅꯤ ꯑꯩꯅ ꯑꯗꯣꯝꯒꯤ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯅ ꯊꯥꯖꯔꯛꯀꯦ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯔꯕꯅꯣ 이제만 혹시 어코이닝 워리 사내지 미 쿠디막 리디오 따봐 미 쿠디막 로인 따름 거더라 이제만 ꯔꯦꯗꯤꯑꯣꯕꯨ ꯍꯦꯛ ꯊꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯇꯥꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯑꯩ 이제는 비순이다르주 막하데 리디오 따호고니 마주 따름 거더라 ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯏꯆꯟꯅꯨꯄꯤ ꯁꯨꯅꯤꯇꯥ ꯃꯈꯥꯗ ꯔꯦꯗꯤꯑꯣ ꯊꯥꯕꯨ ꯊꯥꯔꯒꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯑꯗꯨꯗꯤ 이제는 수만 떠고요 아이 이제는 비순이다도 아이 요즘 레전시 레티 만웅드네보고 아고 이제 이신 여론들봐 말 뚫루 타갈 필요는 없다 하비오가 나도 우리 아이는 돌아보다 막게 농아로 나타 이자로 있는다 하비오 아니 이제 막 마탄 구동자다 간다 목도 오자게 땡큐 ꯂꯥꯎꯊꯣꯛꯆꯕ ꯑꯃ ꯀꯣꯛ ꯆꯥꯛꯄ ꯃꯤꯅ ꯀꯣꯛꯀꯤ ꯒꯨꯂꯤ ꯆꯥꯗꯅ ꯏꯁꯩ ꯈꯟꯕꯤꯔꯛꯇꯅꯕ ꯑꯃꯗꯤ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯃꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯇꯤ ꯍꯦꯔꯣꯖꯤꯠꯀ ꯑꯩꯒꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯗꯥꯏꯂꯣꯛ ꯑꯃ ꯏꯅꯧ ꯅꯧꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯕ ꯂꯩ ꯖꯣꯁꯦꯐꯀ ꯔꯪꯒꯤꯂꯥꯟꯒ ꯅꯥꯎꯕꯤꯒ ꯍꯦꯔꯣꯖꯤꯠꯀ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯔꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯅꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯑꯃꯅ ꯂꯥꯞꯅ ꯂꯩꯅꯈꯤꯕ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯏꯃꯣꯁꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯃꯈꯛꯇꯪ ꯇꯝꯖꯔꯝꯒꯦ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯗꯥꯏꯂꯣꯛꯇꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜꯗꯤ ꯇꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯥꯡꯅ ꯐꯪꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯃꯌꯥꯝ ꯎꯠꯀꯗꯕ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯃꯌꯥꯝꯅꯁꯨ ꯁꯛ ꯈꯪꯕꯤꯔꯤꯕ ꯑꯩꯒꯤ ꯃꯣꯝꯕꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗꯒꯤ ꯂꯧꯈꯠꯆꯒꯦ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏ ꯃꯣꯝꯕꯤꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯐꯤꯂꯝꯗꯨ ꯌꯦꯡꯕꯤꯔꯒ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯇꯧꯕꯗ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏ ꯕꯦꯝꯃ ꯁꯦ ꯁꯅꯥꯔꯦ ꯁꯦꯅꯤ ꯁꯤꯁꯦ ꯅꯣꯏ ꯇꯥꯗꯒꯤ ꯅꯝꯕꯔꯅꯦꯕꯀꯣ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯁꯜꯂꯨ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨꯅꯦ ꯉꯔꯥꯡꯁꯦ ꯃꯩ ꯂꯥꯛꯇꯕꯗꯩ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯊꯣꯛꯈ꯭ꯔꯦꯕ ꯄꯥꯎꯗꯤ ꯐꯥꯎꯅꯗꯕ ꯌꯥꯗꯕꯅꯤꯅꯅꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯏꯅꯦ ꯁꯦ ꯅꯝꯕꯔꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯃꯦꯠꯂꯨ ꯇꯧꯁꯜꯂꯣ ꯆꯠꯂꯤ ꯏꯆꯦ ꯄꯥꯏꯌꯨ ꯍꯜꯂꯣ ꯇꯥꯗ ꯑꯩꯅꯤ ꯁꯅꯥꯔꯩꯅꯤ ꯀꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣꯅꯤ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥ ꯇꯧꯔꯛꯏꯁꯤꯕꯨ ꯏꯆꯦ ꯐꯣꯟꯁꯦ ꯄꯥꯏꯍꯧꯔꯁꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯤꯂꯪꯅ ꯐꯣꯟꯁꯦ ꯂꯪꯊꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯍꯜꯂꯣ ꯑꯩꯅꯦ ꯁꯅꯥꯔꯩꯒꯤ ꯃꯆꯦ ꯅꯨꯡꯁꯤꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯌꯨꯝ ꯄꯥꯟꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯍꯥꯏꯔꯛꯀꯦꯀꯣ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯤꯗ꯭ꯔꯤꯕ꯭ꯔో ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯔꯤ ꯅꯨꯄꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯕꯨꯗꯤ ꯄꯥꯜꯂꯨꯔꯦ ꯅꯨꯄꯥ 4 5 ꯑꯃꯗꯤ ꯏꯟꯅꯔꯤ ꯍꯥꯏꯇꯥꯔꯦ
ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯂꯩꯔꯕ ꯑꯗꯣ ꯀꯩꯅꯣ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯃꯥꯅꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯁꯤꯈ꯭ꯔꯦ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯤꯡꯉꯤꯕꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯕు ꯁꯤꯔꯕꯔꯣ ꯐꯩ ꯐꯩ ꯉꯁꯤꯗꯤ ꯂꯥꯛꯈꯤꯁꯅꯨ ꯈꯪꯗꯅ 이마기 타니 난 나빠 탱내락브라 하 나빠 탱내락브라 하이오 하이발리 나빠도 탱내락브라 이봐 나빠가 이거 같이 양 칼라그라발리 살로 나빠도 뒤로서 살로 나빠도 뒤로서 살로 하이발리 그리고 블랙리 빠붕나 아이부 혼독두나 삿기발 레이키다바 통라바디 아이디 피로일로이바가 나오는 밤이요 바라니 다가짜리 막대생 땅 그돈 땀자랑 ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯃꯤꯟꯅꯁꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛ ꯈꯨꯕꯥꯛ ꯈꯨꯃꯤꯟꯅꯕꯗꯣ ꯑꯗꯨ ꯌꯧꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯨꯅꯤ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯝ ꯀꯃꯦꯗꯤ ꯐꯥꯒꯤ ꯁꯤꯉꯥꯛ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯁꯨ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯃꯇꯝꯗ ꯑꯃꯦꯠꯄ ꯑꯃꯨꯛ ꯆꯥꯕ ꯑꯗꯒꯤ omelette amuk chaba ko adagi kanghau amuk chaba champut amuk chaba adumaina sum charagadi mathendo amadanga sum chasiladi se sinatradi thongnaba leitrabra hairakani hawa aduna ishai ama muktaminasi ishai sakpinanaba aigi now Mr. John dagi magi number leiraba ishai ani taminasi John gidamak nasai ai khoi punna khuba tamgibado ado mukhuminasi थागतजरी ओजाजुसे अहनमक्तदा मांगलिंग सिमरे पुन पोइकोंदोना खुरमजरी अखोइना लाक्चरीबसे कनागुमना भिडियोदा कैदा उरगसु इरांग ने खनबिगनु ममांगदा मफम कया मयामगी मतेंग पांगजरुरे लान ngakpiriba relief camp leibasing adagi khudingmak पांगजरुरे अदो कनागुमना इरांग तौरगा लेरे अखोइना खुनगा गा लानथेंगना लेरे हाइना खली अखोइ ngasi लाक्चरीबसे फागी तौरिबदु नुंगाई थोपनती अखोइना हाइजबा टेलेंटो मयामदा पिरगा मयामगी पोथा जहनबनी सिसिने इरांग तौथोपनती अखोइसु कैमता लेते कैम लेजरे सेनमिट लोन लोइ सोंधरे सिनफम लोइना होंबा याबे कंडीशन लेनरबनी तौबदबु अखोइना हाइजरुबि हेजिना मतेंग पांगजबनी अखोइना पैसा होइना पांगमा ngamdragasu aduna सक्सेगी विषयसिंगी मनुंगदगी इसै अनिखक सामगे सक्सेरमगे असोइना ngawsungakbiyo masigi lakpirba यामुंग इमोगी टीमना पुब्रेक्तुना मयाम बुंगा पोथान बिरबसी यामना नुंगाइजे मफम कुदिमक्ता पांगथोप ngamba ओइमिनसी ना हाइजरी तागचरी ट्रेक ओइना सकबनिना असोइना मियावसुंगापिगनी Manglanda ukiba murti nikhanduna mari leina darabara nungsi satang se nungsi ruba thamoi se papaina anigi marak sida Koranangbu nungsiruba thamoise papuina anigi maraksida hayramu nungsi koranangbu manglanda ukiba murti kanduna mari laina darabara nungsi satam se
ꯂꯩꯕꯥꯛꯀꯤ ꯇꯥꯛꯄꯤꯌꯨ ꯆꯠꯅꯕꯤꯅ ꯑꯣꯏꯍꯜꯂꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯔꯅꯤ ꯆꯠꯅꯕꯤꯁꯦ ꯅꯝꯕꯅꯤ ꯆꯠꯅꯕꯤꯅ ꯑꯣꯏꯍꯜꯂꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯔꯅꯤ ꯆꯠꯅꯕꯤꯁꯦ ꯅꯝꯕꯅꯤ ꯀꯥꯏꯅꯗꯧꯕ ꯂꯩꯔꯗꯤ ꯅꯧꯔꯤꯉꯩ ꯄꯨꯟꯁꯤꯗ ꯀꯥꯏꯅꯗꯧꯕ ꯂꯩꯔꯗꯤ ꯅꯧꯔꯤꯉꯩ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯗꯕ ꯇꯝꯂꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯨꯛꯇꯤꯅꯤ ꯈꯟꯗꯨꯅ ꯃꯔꯤ ꯂꯩꯅꯗꯔꯕꯔꯥ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ Tanaurabi kundo Pareng naksamduda Hukchabada kairadaba Matam sige nungsibani Ay haptagi waridi Thambiram no panthaw sumanda Ay haptagi waridi Thambiram no panthaw sumanda Yaifaba pirang sidi Ubi ko dolay tatuda Manglanda ukiba Murti ni khanduna Marilay na darabara Nungsi satamse Nungsiruba thamoyse Papuy na amini Maragsida hayramo Nungsikora nangbu Maragsida hayramo Nungsikora nangbu ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯁꯩ ꯑꯁꯤ ꯉꯁꯤꯒ ꯃꯔꯤ ꯂꯩꯅꯔꯦ ꯑꯩꯒꯤ ꯌꯥꯃꯣꯡ ꯏꯕꯣ ꯉꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯌꯥꯃꯣꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯩ ꯑꯩꯅ ꯁꯨꯝ ꯆꯠꯆꯔꯛꯄ ꯖꯔꯅꯤꯗ ꯏꯁꯩꯗ ꯌꯥꯃꯣꯡꯒꯤ ꯏꯁꯩꯅ ꯃꯌꯦꯛ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯁꯛꯑꯦ ꯏꯁꯩ 15ꯒꯨꯝꯕ ꯁꯛꯑꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯃꯣꯡꯒꯤ ꯃꯌꯦꯛꯇ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯑꯃꯅ ꯑꯩꯅ ꯉꯁꯤ ꯁꯛꯀꯦ ꯈꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯦꯅꯥꯎꯁꯨ ꯂꯥꯛꯄꯤꯔꯦ ꯏꯌꯥꯝꯕ ꯇꯦꯅꯥꯎꯅ ꯀꯝꯄꯣꯖ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯩ ꯈꯜꯂꯨꯕ ꯂꯩꯇꯦꯀꯣ ꯐꯝ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯛꯆꯒꯦ ꯑꯗꯣ ꯑꯩ ꯇ꯭ꯔꯦꯛꯇ ꯑꯝꯇ ꯁꯛꯆꯗꯦ ꯃꯔꯝꯗꯤ ꯉꯁꯤ म्यूजिशियन ꯌꯥꯎꯗꯦ ꯍꯥꯏꯕꯁꯤꯗ ꯅꯍꯥꯟꯗꯒꯤ ꯇ꯭ꯔꯦꯛꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯖꯔꯒ ꯑꯩ ꯏꯆꯜ ꯁꯪꯒꯤꯇꯥ ꯁꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯏꯊꯟꯇ ꯁꯛꯄ ꯌꯥꯅꯕ ꯈꯤꯇꯪ ꯁꯛꯆꯒꯦ ꯑꯗꯣ ꯑꯁꯣꯏ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯉꯥꯜ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯏꯁꯩ ꯇꯥꯡꯕꯣꯏ ꯍꯥꯏꯕ ꯏꯁꯩꯁꯤ ꯌꯥꯝꯅ ꯑꯥꯔꯊ ꯂꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯥꯗ꯭ꯔꯤ ꯇꯥꯅꯤꯡꯕꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅ ꯄꯥꯟꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯟꯗꯣꯏꯅꯤ ꯑꯗꯨꯅ ꯊꯣꯛꯆꯔꯛꯂꯤꯕ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯏꯅꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯠꯄ ꯉꯝꯅꯕ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯦ ꯃꯌꯥꯝꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯣꯛꯂꯛꯏꯕ ꯏꯁꯩꯗꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕꯤꯌꯨ ꯑꯗꯨ ꯃꯁꯥꯅ ꯂꯝꯕꯤ ꯆꯠꯆꯈꯤꯕꯒꯤ ꯂꯝꯕꯤꯗꯣ ꯃꯌꯥꯝꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ ꯇꯥꯕꯤꯁꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯉꯤꯕ ꯏꯌꯥꯝꯕ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯥꯕꯤꯁꯤ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯄꯨꯡꯀꯩ ꯁꯛꯑꯁꯨ
ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯣꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯌꯦꯡꯗꯨꯅ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯄꯨ ꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤꯊꯥꯒꯠꯆꯔꯤ ꯃꯄꯨ ꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ फजब लगगी नंग महेली खलहले नंगी नौला फजब लगगी नंग महेली खलहले नंगी नौला माइथोंगी फजबगी कलकुदे उदव थमोय दुनी कलक चरीवा माइथोंगी फजबगी कलकुदे उदव थमोय दुनी कलक चरीवा थागचरी मपु माबु ऐग माग थेंगहन्बगी थागचरी मपु माबु ऐग माग थेंगहन्बगी रा 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 पुरंदरी मैम पुरंदर थैंक यू John yam thagachai thawai yauna leibiriba mayamgi seba tawbiramba amadi live ta yengbiriba khudimaki seba harauna tawbiramba kidamak khali thagachai hujikti program ase mayai chanchilakpa aduna ngasigi releasing function si akoi yamna formality ama oina taude maramdi sida doop candle taudana adagi chief guest president adu ada tauraga tautaraga di akoi si program si yamna koiraga leirani aduga relief camp da leiriba chininau singa su program du yamna related oi dabadona taugadra haidana yam chamna sinjabani aduna ngasigi release function asiga mari su leinaba aduga ishei si busu ibiba aduga khudingmak si subsilaga amavoro loina subsilaga khara suaga haibiba yaba inaoma khangatchage ishei sigi mayek su ibiriba aduga ishei si oinanaba honabada su yamna thawai yauna honabiriba aduga ishei si oinaba honabada team mama lei adu team ase koi ojagi team mama leije adu koi loina mak sakta tana ke dodana adu ki kenu dusu tawjaroge aren photo amdang di sida koi ishei sembada yaubiriba music director aduga musician maruiba daita lobi ki ba chinau sing kudimak to sida ngatang leminaraga photo amsu kaminasi hujikti ai nau RK mo kokachage mongondagi tentakpa warol thambigani ishei amadi phagi gi marakta tentakpa warol natrabadi amuk nuai roidawni na yam sangdana tentakna thamanjage aho bakwa kubi tara mokpigani thagachari yamba ngasisi tasengna akhoi gi team amadi akhoi sida laibiriba khuding makki yamna
ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯠ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯁꯤꯜꯂꯤꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤꯕ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔꯗ ꯉꯁꯤꯗꯤ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯁꯤ ꯏꯁꯩ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯍꯣꯇꯦꯜꯗ ꯀꯔꯤꯗ ꯌꯥꯝ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯂꯣꯝꯗ ꯆꯠꯊꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯧꯕ ꯁꯤꯡꯒꯔꯗꯤ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯃꯉꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯅꯤꯡꯕ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯔꯣꯃꯥꯟꯇꯤꯛ ꯏꯁꯩ ꯐꯖꯕ ꯁꯛꯑꯝꯃꯦ ꯈꯣꯟꯖꯦꯜꯁꯨ ꯃꯌꯥꯝꯒ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯇꯣꯉꯥꯟꯕ ꯑꯋꯥꯕꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒꯗꯤ ꯃꯗꯨ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯌꯥꯔꯅꯤꯅ ꯂꯧꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯉꯁꯥꯏ ꯅꯥꯎꯕꯤꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯀꯞꯄꯒꯤ ꯃꯔꯝ ꯍꯦꯔꯣꯖꯤꯠꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕꯗ ꯀꯞꯄ ꯇꯧꯒꯦ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯤ ꯆꯦꯟꯊꯒꯦ ꯇꯧꯋꯦꯕ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤ ꯍꯦꯛ ꯐꯥꯏꯅꯦꯜ ꯔꯦꯀꯣꯔꯠ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯃꯉꯥꯟꯗ ꯐꯣꯟ ꯇꯧꯅ ꯀꯞꯄꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯖꯤꯠ ꯅꯤꯡꯁꯤꯡꯉꯛꯑꯒ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯇ꯭ꯔꯦꯟꯁꯤꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯏꯁꯩ ꯏꯕꯁꯨ ꯂꯦꯞꯄꯦ ꯐꯤꯂꯝ ꯏꯕꯁꯨ ꯂꯦꯞꯄꯦ ꯐꯤꯂꯝ ꯄꯨꯊꯣꯛꯄꯁꯨ ꯂꯦꯞꯄꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯦꯞꯄꯨꯔꯕ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗ ꯃ꯭ꯌꯨꯖꯤꯛ ꯁꯦꯠ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯈꯣꯠꯂꯒ ꯂꯣꯏ ꯐꯖꯅ ꯁꯤꯟꯕ ꯌꯥꯏꯑꯕ ꯀꯄꯤꯜ ꯁꯔꯃꯒꯤꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯪꯗꯅ ꯀꯃꯥꯏꯅ ꯐꯪꯁꯟ ꯑꯃ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯣꯏꯅꯣꯗꯣ ꯉꯁꯤꯁꯦ ꯇꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯔꯤꯂꯤꯐ ꯀꯦꯝꯒꯤꯅꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯤꯅꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯆꯝꯕ ꯑꯗꯨꯒ ꯖꯣꯟꯅꯁꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯛꯇ ꯑꯍꯥꯟꯕ ꯁꯛꯄꯅꯤꯒ ꯍꯥꯏꯔꯛꯏꯗꯣ ꯐꯥꯔꯁ ꯐꯥꯎꯟꯗꯦꯁꯟꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯤꯕꯗꯤ ꯄꯩꯁా ꯆꯪꯍꯟꯗꯕꯤꯗ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯌꯣꯛꯈꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯁꯦ ꯑꯆꯧꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯆꯧꯕꯅ ꯑꯩꯉꯣꯟꯗ ꯆꯥꯛꯀꯧꯕꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯥꯃꯣ ꯅꯪꯒꯤ ꯇꯤꯝꯗꯣ ꯑꯝꯇ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯝꯇꯪ ꯐꯥꯒꯤ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯁꯦꯡꯕꯩꯗꯤ ꯐꯥꯒꯤ ꯇꯧꯕ ꯀꯥꯡꯕꯨꯅ ꯍꯦꯟꯅ ꯀꯞꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯞꯄꯦ ꯑꯗꯨꯒ ꯑꯩ ꯀꯞꯄꯁꯨ ꯁꯨꯡ ꯎꯔꯔꯣꯏ ꯑꯦꯕ꯭ꯔꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯄꯣꯁט ꯇꯧꯋꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯊꯃꯣꯏꯗ ꯑꯣꯃꯝꯗ ꯑꯣꯏꯕ ꯃꯩꯆꯥꯛꯇꯨ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯀꯥꯟꯗ ꯌꯨꯝꯒꯤ ꯂꯝꯕꯤꯗꯨ ꯎꯔꯀꯥꯟꯗ ꯉꯁꯤ ꯇꯥꯡꯒꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯏꯁꯩꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯍꯟꯗꯕꯅꯤ ꯌꯨꯝ ꯍꯥꯏꯕꯁꯤꯗ ꯊꯝꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯅ ꯑꯩꯈꯣꯏꯅ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯀꯥꯏ ꯍꯥꯏ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡꯗ ꯂꯩꯔꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯅꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯕ ꯄꯤꯗꯕ ꯂꯣꯏ ꯅꯥꯀꯟ ꯊꯝꯈ꯭ꯔꯁꯦꯕ ꯑꯗꯒꯤ ꯏꯁꯩꯁꯦ ꯍꯦꯛ ꯑꯩꯈꯣꯏꯅ ꯁꯛꯄ ꯅꯣꯡꯉꯥꯜꯂꯒ ꯐꯥꯏꯅꯦꯜ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯔꯤꯂꯤꯐꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯤ ꯄꯟꯒꯗ꯭ꯔꯥ ꯄꯜꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯄꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯨꯁꯥꯏꯠ ꯇꯧꯕꯒꯤ ꯋꯥꯔꯤ ꯇꯥꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯩ ꯑꯩꯁꯦ ꯀꯞꯄꯦꯕ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯤ ꯈꯔ ꯀꯞꯀꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯁꯩꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯈꯛ ꯅꯨꯡꯉꯥꯏꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯗ ꯍꯤꯠ ꯆꯠꯂꯤꯕ ꯏꯁꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯏꯁꯩ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯗꯥꯟꯁ ꯇꯧꯕ ꯌꯥꯕ ꯏꯁꯩꯅꯦꯕ ꯍꯤꯠ ꯆꯠꯂꯤꯁꯦ ꯑꯗꯣ ꯃꯉꯥꯟꯒꯤ ꯏꯁꯩꯁꯦ ꯍꯤꯠ ꯆꯠꯍꯟꯕꯗ ꯑꯗꯣꯝꯒꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯑꯗꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯌꯥꯔꯒꯗꯤ ꯏꯁꯩꯁꯦ ꯐꯣꯡꯉꯛꯑꯕ ꯃꯇꯝꯗ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁꯅꯤ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯑꯦꯜꯕꯝ ꯑꯃꯁꯨ ꯁꯦꯝꯖꯒꯦꯅ ꯈꯟꯖꯔꯤ ꯑꯦꯜꯕꯝꯁꯤ ꯁ꯭ꯇꯣꯔꯤ ꯏꯕ ꯂꯣꯏꯔꯦ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯇꯤꯝ ꯑꯃ ꯀꯟꯅ ꯇꯥꯟꯅꯖꯔꯤ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁꯁꯤꯗ ꯃꯉꯥꯟꯈꯛ ꯄꯨꯊꯣꯛꯆꯔꯒ ꯃꯉꯥꯟꯈꯛꯀꯤ ꯚꯤꯗꯤꯑꯣꯅ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁ ꯇꯧꯖꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁꯇ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯁꯤꯜꯂꯤꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯅꯕ ꯁꯤꯟꯅꯕꯗꯣ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯔꯁ ꯃꯌꯥꯝꯒ ꯇꯥꯟꯅꯖꯔꯒ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝ ꯊꯝꯖꯒꯦ ꯏꯌꯥꯝꯕ ꯑꯝꯇꯪ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯀꯦꯁꯦꯠ ꯐꯣꯡꯗꯣꯛꯑꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯗ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯔꯣꯀꯣ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯉꯁꯤ ꯍꯦꯔꯣꯖꯤꯠꯀ ꯅꯥꯎꯕꯤꯒꯅ ꯀꯞꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯦꯔꯣꯖꯤꯠꯀ ꯅꯥꯎꯕꯤꯒꯅ ꯍꯦꯔꯣꯖꯤꯠ ꯆꯍꯤ 5 ꯃꯇꯨꯡꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕꯅꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯥꯅ ꯊꯦꯝꯕꯗ ꯍꯣꯠꯅꯕꯗ ꯗꯥꯎꯁꯣꯏ ꯏꯕꯥꯅꯤꯁꯦ ꯋꯥꯔꯕꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯂꯛꯑꯣ ꯀꯣꯃꯦꯗꯤ ꯈꯤꯇ ꯇꯧꯁꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯩ ꯅꯥꯎꯕꯤꯁꯤꯅ ꯀꯞꯁꯜꯂꯛꯑꯦ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯞꯄ ꯑꯃꯗꯤ ꯅꯣꯛꯄꯒꯤ ꯑꯅꯤꯒꯤ
ꯑꯣꯏꯗꯣꯏꯅꯦꯅ ꯑꯗꯣ ꯀꯣꯃꯦꯗꯤ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯞꯄꯦ ꯍꯥꯏꯇꯥꯔꯦ तसेंबदी अना फागी तमपसिसु आई ओजा चाली चप्रिंदगी तमजरे ओजा चाली चप्रिन से मा नोंग ताबा मतमदा सातिन याउदना चटपसे मागी याम नुंगाइजबनी मरमदी कइनो हरगंदा फागी तौबा अखोइना कप्पसे सिसी मी सिंगना नोकनिंगी हाय अदो माना कप्पसे माना मीदा उहनिंगदे अदुना सातिन तुप्तना चले अखोइना कप्पा अखोइना नुंगाइतबसे असि कनादसु अखोइ उहनिंगदे अखोइना हराउबा नुंगाइबदो अदो अखोइ खुदिमक्ता उहनजनिंगे हौजे साइदगी करीमता वखल तौदना लेबा याय ngasigishi akhona kana kana maming leiba duada hena thiraga release si taunana ba hona jate adubu maru oiba mi dudi dum thijai aduna mafam sida khwaidagi maru oina maru oiba egi yamba mayang lambam thoiba president more maitai council gi president ama oibiriba yamba फमसिदा लेखत पिरकनी केसेसे अखोगी ओजागी टीम अमदी कनो मंगान यावना अमतंग मांग लेंसन बिरगा अदुगा खोगी असगी म्यूजिक डायरेक्टर देनाउ एचटी मिलन मिलन अखोगी अचौबो रोल लोबिगिबा अखोगी सैसिबो ओइरकनब होनबदा थवाई हक्सांग यावना होनबिगिबा मथक्ता तौसे स्टेजता तौसे आई कुम तौरा ओके ओके president makada haire do makada kukume अखोई मरुइना यामबदा अखोइना ngasi फोंबियो हाइजेरिसे यामबा सिसे रिलेटेड से ओइब मीना हाइबदी इसैसे तांगोयना थुनजबै मरमसि इसैसे ताबियो अदुगा मैमना डिसीजन लौबियो कमाइन तौबा इसैनो हाइबदो अदुगा अखोई ngasi तांगोइसि सिगी हेक फोंबगा मंगानदा सहनजगे अदुगा मंगानगी इसै अमगा थमजगे अदु अनि खक मंगोंदगी इसै अदु यामनमता हाइबियो president na handokpa matamda khoi punna hoba kwa kuminasne thank you hojiki khoi tangoi haidana thonba music audio si release tawjare loina na shai sibo saisak piba jiti shai sibo saisak pirba inau Mangal Moirang Them Kukachage Mangal Gidamakta Hova Kuba Kubiraga Taram no Pigani Hello Ahano Maktada Timbiriba Kwai Punamupu Kongana Kurumjari Sei Sekari Gomba Soy Kilan Giba Yauraga So Puno Nanga Pio Hajari Tanggoyon kawa
ꯈꯣꯝꯖꯤꯟꯒꯦ ꯍꯥꯏꯖꯔꯨ ꯀꯅꯥꯅ ꯇꯥꯕꯤꯔꯤ
ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯃꯈꯛꯇ ꯍꯥꯞꯆꯈꯤꯕ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯤꯂꯝꯗ ꯍꯥꯞꯆꯈꯤꯕ 2018 ꯑꯗꯨꯋꯥꯏꯗ ꯁꯛꯆꯈꯤꯕ ꯏꯁꯩꯅꯤ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯔꯥꯈꯣꯡ ꯈꯨꯟꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯁꯤꯒꯤ ꯁꯩꯁꯨ ꯑꯣꯏꯕꯤꯔꯝꯗꯦ ꯁꯅꯥꯒꯤ ꯇꯝꯕ ꯅꯤꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯡ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯡ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ थाजगुम थमोइदा ngani thagani lekrab nungsi nasum wahina nitangawa aigi thamo khudi thire nungsi lambisida khudi thire lambisida Sakhabaso inate
ꯇꯥꯛꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯁꯤꯒꯤ ꯀꯩꯁꯨ ꯑꯣꯏꯕꯤꯔꯝꯃꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯣ ꯅꯤꯇꯪꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯃꯉꯥꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯍꯥꯟꯅ ꯈꯨꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯏꯁꯩꯁꯤ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯩꯁꯤ ꯁꯛꯄꯗꯨ ꯃꯗꯨ ꯇ꯭ꯔꯦꯛꯁꯤꯒ ꯇꯧꯀꯥꯟꯗ ꯁꯥꯎꯟꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯈꯤ ꯑꯗꯨꯅ ꯃꯥ ꯀलाꯀꯥꯔ ꯃꯁꯥꯅ ꯁꯛꯄ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯛꯈꯤꯕ ꯏꯁꯩꯗꯨ ꯑꯃꯨꯛꯇꯪ ꯊꯥꯕꯤꯕ ꯌꯥꯔꯕꯗꯤ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯐꯣꯇꯣ ꯁꯦꯁꯟꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯗꯨ ꯁꯤꯗ ꯂꯧꯕꯗ ꯌꯥꯝꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯤꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯅꯤ ꯏꯁꯩ ꯑꯗꯨ ꯇ꯭ꯔꯦꯛꯇ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯏꯁꯩꯗꯨ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯒꯗꯕꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯅꯥꯎ ꯀꯔꯅꯖꯤꯠꯇꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯥꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯧꯖꯤꯛ ꯏꯁꯩꯗꯨ ꯇ꯭ꯔꯦꯛꯇ ꯊꯥꯕꯤꯅꯅꯕ ꯇꯥꯡꯒꯣ ꯌꯣꯟꯈ꯭ꯔꯕ ꯑꯩꯒꯤ 한중계 하이즈루와 까나나 따위라
ꯁꯪꯁꯨ ꯂꯩꯍꯧꯋꯤ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯂꯥꯏꯁꯪꯁꯨ ꯂꯩꯍꯧꯋꯤ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯌꯨꯝꯗꯨꯒꯤ ꯐꯛꯂꯥꯟ ꯈꯨꯗꯤꯡ ꯊꯨꯝꯃꯥꯡ ꯃꯅꯝ ꯅꯝꯍꯧꯕꯅꯤ 이마나 윤도다 뽑히기 실라비라키 이빠나 라이샹니라 아이코이기 윤도 라이샹니라 Cek lagi mampu untuk diri Sayangnya Yecara tribal aiko ini Apang-apang kejari Tunda yung pajik lagu Apang-apang kejari Tunda yung pajik lagu Ay basumara Isake pena Mabuk sepon makheda May tirido Hingbaylan punda Mabuk sepon makheda May tirido Hingbaylan punda ꯏꯁꯩꯁꯤ ꯁꯦꯝꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯟꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯃꯐꯝꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯆꯔꯤꯕ ꯇꯤꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯖꯣꯁꯦꯐꯅ ꯃꯤꯌꯥꯝꯗꯒꯤ ꯉꯥꯛꯄꯤꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯥꯎ ꯑꯃ ꯀꯧꯈꯠꯆꯒꯦ ꯑꯦꯕꯤ ꯌꯨꯝꯅꯥꯝꯗꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯑꯦꯕꯤ ꯌꯨꯝꯅꯥꯝꯒꯤꯗꯃꯛꯇ ꯑꯍꯣꯏꯕ ꯈꯨꯕꯥꯛ ꯈꯨꯕꯤꯔꯒ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯑꯦꯕꯤ ꯌꯨꯝꯅꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯐꯝ ꯖꯒꯥꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯈ꯭ꯋꯥꯏꯈꯤꯕꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯌꯥꯝꯒꯤ ꯀꯣꯛꯅ ꯂꯧꯕꯤꯆꯔꯤ ꯇꯁꯦꯡꯅ ꯌꯥꯝꯕꯨꯡ ꯏꯃꯣꯒꯤ ꯃꯌꯦꯛꯇ ꯑꯩꯒꯤ ꯏꯅꯥꯎ ꯃꯉꯥꯜꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯗ꯭ꯔꯤꯝ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛꯅꯤ ꯇꯁꯦꯡꯅ ꯁꯤꯁꯤꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯋꯥꯃꯤꯟꯅꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ ꯅꯨꯡꯗꯥꯡꯗ ꯃꯌꯥꯝ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯟꯐ꯭ꯔꯦꯟꯁ ꯇꯧꯃꯤꯟꯅꯔꯒ ꯏꯁꯩꯁꯤꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯇꯦꯅꯥꯎꯕꯨꯁꯨ ꯍꯟꯅꯤꯡꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯑꯃꯁꯨꯡ ꯇꯤꯝ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯍꯟꯅꯤꯡꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯗꯤ ꯀꯩꯁꯨ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯚꯣꯀꯦꯜ ꯑꯃꯅꯤꯗꯪ ꯈꯣꯟꯖꯦꯜ ꯃꯇꯧ ꯇꯝꯖꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯍꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯈꯣꯟꯖꯦꯜꯗ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯐꯥꯒꯤꯒꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯃꯤꯀ꯭ꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯕꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯜꯂꯒ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯅꯠꯆꯗꯦ ꯍꯣꯏ ꯀꯩꯅꯣ ꯍꯥ
Kini ba? Isya. Gusto mo lagi. Kay pinagay ko. Ano? Isya. Laway na. Ayaw, pili mo. Ayaw, hindi kayo mo nilera ko. Ayaw, laway na. Ibig. Thank you, Talasay. Yam sang si tawjaroy ta sina khonjel se tisas te me aga oik chen gi baga khonjel ni kharjo sire ai mathang gi se ai gi mang de ling chiri ba mayam de ticket tok sake mayam thudo do na khangna ra ba lila gi lamda igo zaratan mayam na mukhaya kan khangna ba zaratan gi khonjel matem dang ai thogol tok sake hai Masai tadi, ay yegiyaw ni kuba bagi batang si hajan hina bagi mura tu itu ko. Yara kadi kuba tu tak hoda, pada, utang kubiu ka terus thank you. Kuba ki bakol si, hau ni bagi, aku itu su, aduh, iba di rumah jadi minta terus. Aduh, kuba ki bakol si tak bakol matam na, ay suka bagam deh, ay gini, Mr. Jason, Agak sih, yang sangat tahu jero lagi. Okay. Ngasi sumlaba tanggoy gi producer team mozain team da ticket tokjaraga kay yoza singi lakti gi lokachara yoza tolan sira yu tangu mana ban yoza tolan ni konjel loina tokjarage no ai gota tidak dialog to hani ba atu pada ai konjel che season la ba ni da wa jaga mo to da swagi da pakali da he Aduh pada, ay tidak, atau kudi tidak, kumain ke tadi tu ko, aduh, bayar tu tidak, kumain hum dengan kusi ko. Thank you, thagat se. Tasina, ay konjel se, yadre, ay konjel se alaji toksan mana baru menikanda, mayang siapa diam toksan yang bani, aduh, ay mutang saya dulu sinjage, rosila pergi mikup se, ay yamba, karena jita sinjage aduh, ay bukan lama kita di yamba karena jitu lopuk cerangge. Kata orang ke, tak kena cithol nangai peta kuti si kata orang asai tapi pakta tanah yang peta, jarang keti mikrofon sama kita papi yo isu konsen saya terapa. Kalau cari kuat kau hum kini segi, lain na nasi indiri ba halaman imai bel channel marupang puno magpui ko na kurumjari. So kibalan kibiyaw sa mga ngakpiya pa ng tsabog lang na. May bagi punsida, nuok pa, masungkat pa, ani si sawo na ragalay, hada na, tabang si mamapuna takpiram nido. Nga mo, koy, nuore, nga mo kapurido kasi mo, naktan nukmin na bagi, tansado lang jage. Masiyam sana dawa, dahil mo matang kutulang tamjarakyan na pising na diyam sao ba. Imaibel sina, ichichal sina diyam sao ba dahil mo masiyam. Haidi, dendar sangbagi matangi, kawi kun akogi cai kun tamu ini hai batare kawi ini sina, yung ngau ba mayam si, kamang ito lukas siya nalaki si, masigi awa ba sini ko, masigi awa ba si, kamay na tong gido ay dalo na kudol tam sige, pumnipan makai hekta baga, kundagi bagi tantok bagi sana bim kaklay haidi polis lak ba. Để kun gi digi surrounding sida lang bokot pa yata ba kun gi chana bi habitare mai taw ba ini sen hawre isa sai na sa na khoi wara na ba ya de ko le salo ni pan ma khai ta de kun gi alam man sin ya de ba gi ni ko wara na ba ya de na khoi sao ba ya de le salo re be ka e ba number 5 de bui daw thina mai haidi e ba number 5 tu lo salo aduh tadur osini apa, aduh kita kembang nang sih betul kan sih. Tapi kau tiba ni berapa tu bui kau tidak mai, hari kita hayin sangat kita dukani sangat orang customer telah roy apa. Aduh dengan saya luar dukang dapat tahu tu, tapi na ing hari kita Rebecca tiba ni berapa tu bui kau tidak mai, hai bui tahu kita tiba ni berapa kita kayak awal lagi na dom sat kaya apa sih. Si kan ngang ni ngayon sang eba mo ako manim ko ka ma ay ay taw yung ni paano kay tara so ay sang kay mai ko ini na ay isutin ni ba si ni ko ang eba ko sang eh
이네 이다그리고 사는 뭐 그게 레게 아이 비비설로 유세라니 그 비로 시네요 아데 이니에스 뭔 이행이 뭔 이행 맞아 칸니 이니에스 맞아 나오리지 아데 이니에스 티엔 지틴 난디 그다이 쳇루가 angawbo hidak lei de bu ini nongon pi roi tro aseng ba lei te ngasi di no khoi mi tai gi pi angawbo set ba group mari manga la ga loi na thatto kre aseng ba lei tam ne khasa de ga yengo ating su lei te asam su lei te wa dong na ba ya ti ko nang chaning thaning mu da heng na thum bi ge heng na la o ko jitin ba dong na ba ya ti re be ka ta pui gang mai hai di angaw phai myam la ko re manu lum be tu thu na tha dor o si ni hai wa 레이나 미암냠나 밤나 비기바 apa kata kajian besar sisi wakar maaf nih wari besar adum matam ni matung ina matam mai matam sana loin mak lepakan ni awaba nungai besar adu bosong waba ki wakan kata sum kanjal le raga su kogi societal tendency gumba haidi kogi ai sikai do do ni hing mudu nagai khalak wakan adu swai sum awaba sana sum kanjal le raga di sa su laina wai wada padi yaubam tana te loina bu kana bu nungai du no ai yum si mai tha du ga ai yum si bu loina dur surrounding loi loi salaga ai kari gumbi mi yaudani sai dana si leba pi si ga aga ka mai no kana wa kan nungai du adu bu akang kan ba mai tai gi khoi gi pari puri pai pu gi du ba khang ba kan ba adu ba shakti adu ba khang ba kan ba gi adu ba thona du na nong na to nong ma koi soin ke awa ba chi gi ko kani ha su khan thabi ba ga loi na dialogue ama mu khudal tam jigi myam yani ko ipom gi myam na khang bi ba ipom gi chaw ba ko gi idau chaw ba kya nupi de ngam ba hal ba ipom du gi matang ni ipom gi nupi de ngam ba gi matang dialogue si khudal tam jigi sing chang lo halak pani ma sin hang dai mai na pi jina pi dum ada mana halak ban mis dang kanoma olam bai ta ma ingang ngak pai ta mi sim di hari bi ma nana ai wa man da ngak dang tung tho re kam dau ni sini ai loi ne da hari mai bi ma asmoi ba bom sirane na tay ja da ngak te pi ne da na ti ye ngasi hai ba ni si gi ni moi ba bum na ha na phang bi yo na na ye na ko na phang je ga duri ba ni ngasi hai ba ni si gi di soi dre konda bazari soi dre ai soi dre sora na chale kam dong ni na ngai nga la na chale ko phuri mi ngasi di wa man na ngak dong tung tho be ba ai la le kam dong ni dau ni si di asa tho da wa ne ti moi ba wa na phang bi yo na bi na ko na phang ji ke ne tai sa da ba ngak de ta bi na be ma ai bu sa da de ne dau ni si go na ka le si da hui ma le da na ho lo ma le na ti se to ni se na da ai bu be mai halam ba ji ko aji be ma nang si bu tu mi ngai de phu doi ro अरे भालो देवा तुम इंगे मी फू सिंगा वे है नि को भालो पहले अब कथा को तम से के तम सांग जो के मतलब थेंजलक पनिना शोकनी मा शोकनी की तालो खुदल तम से के चामदि मा की बतगु के तक बम शोकनान किबा इस मामदी ले कोई फजब येंद्र थवाई दान नोक्की मामा अदु बन मा दुज दोंदी नोम की पादो मचिन मनो मंगानी आई पर उ बदन मा की बुदी लोसिंग पुम न मकांग की बुदम कौरे ने मामा मामा ले कोले सी की फजब येंद्र नोकल मन ते करुपति matau karamna banau basarona pando machin manau mga loisan sige ay na mama alay ko la sida khalami bani kurupati mga gian judistida dharmalai ba judistida saksamina se hayda na baton thagani apang ba dharmalai ba judistida saksamina se hay ba yarakani tanjado lugduna rasoi thong maduri ba mo na bim chana ba chapo adro hu hapchin na bim bolusan khabadi machin manau mari kunti pancalini cha da thakta du makkang na sijaragani last
ꯑꯃꯈꯛꯇꯪꯒ ꯊꯝꯖꯒꯦ ꯌꯨ ꯊꯛꯄꯗ ꯏꯁꯤꯡ ꯌꯥꯜꯂꯒ ꯊꯛꯄ ꯃꯃꯥꯟꯅꯕꯁꯤꯅ ꯏꯁꯤꯡ ꯌꯥꯟꯗꯅ ꯊꯛꯄ ꯃꯃꯥꯟꯅꯕꯒꯤ ꯁꯣꯔꯥꯠ ꯑꯃꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅ ꯍꯥꯏꯗꯤ ꯏꯁꯤꯡ ꯌꯥꯟꯗꯅ ꯊꯛꯏꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯁꯣꯔꯥꯠ ꯑꯃꯁꯤꯗ ꯇꯤꯡꯊꯥ ꯀꯥꯞꯆꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯗꯥꯏꯂꯣꯛ ꯀꯥꯈꯠꯄꯤꯔꯛꯀꯦꯔꯥ ꯗꯥꯏꯂꯣꯛꯁꯦ ꯕꯥꯁꯣꯞꯀꯤꯗꯣ ꯕꯥꯁꯣꯞꯁꯤꯅ ꯗꯥꯏꯂꯣꯛꯁꯤꯅ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯣꯂꯨꯛꯆꯒꯤ ꯁ꯭ꯇꯦꯖꯗ ꯈꯨꯕꯥꯡ ꯑꯍꯧꯕꯗꯨꯅꯤꯁꯤꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯗꯥꯏꯂꯣꯛꯖꯤꯠꯒꯤꯗꯃꯛꯇ ꯈꯨꯕꯥꯡ ꯑꯍꯧꯕ ꯅꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯣ ꯆꯍꯤ ꯃꯃꯥꯗ ꯇꯦꯡꯊꯥ ꯀꯞꯄꯒꯤ ꯃꯇꯥꯡꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯔꯅꯖꯤꯠ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯇꯤꯟꯕꯤꯔꯤꯕ ꯕꯥꯕꯣꯛꯁ ꯑꯣꯏꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯈꯨꯕꯥꯛ ꯈꯨꯕꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯐꯖꯅ ꯇꯝꯃꯤꯟꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯈꯨꯕꯗ ꯄꯗꯠ ꯄꯗꯠ ꯍꯥꯏꯅ ꯈꯨꯏ ꯄꯗꯠ ꯄꯗꯠ ꯅꯠꯇꯕ ꯈꯨꯕꯥꯛ ꯑꯩꯈꯣꯏ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯈꯨꯃꯤꯟꯅꯁꯤ ꯈꯨꯕꯥꯛ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯈꯨꯔꯤꯗꯣ ꯑꯗꯨꯕꯨ ꯀꯧꯏ पदत पदत तेता खूब खुबाक खुबाक नते अदना हुजिक्ति अखोइना प्रोग्राम तौबा लागा मफम सिदगी मी अमा फावबा प्रोग्राम तौहंद्रबदी नुंगाइते अदना अमखक लौखतजगे अदुगा नसाई अखोइ हुजिक खुमी नखरिबा खुबाकतो अदुमाइना खुबाकते सुम हौना दुम खुगनी तेता तेता हैना खुरोय पदत पदत सु खुरोय अदु हुजिक अखोइ तमिनग्रिबा खुबाक खुखुदो दुम खुगनी तखेलंबम माग IDP नासे इनाउसे कोथा विलेज तगिनी माकी सही से मार्च था सिदा चक्किबा मार्च था दुदा रिलीज तौगिबा सही माकी सही अमखक्तनी अहोबा खुबाक खुमिनदना तराम नोक्तिगनी अइगी नाउ तखेलंबम माग अहमदमक्तदा दिल्लीबा याम खारकोंबु एना खोमजरी अैगी इसैसे 2025 की मार्चदा रिलीज तौगिबा इसैनी मैम मफमदा खुदोल तौजगे सोइखिबा लांखिबा यावबसु मैमना बिगनी हेलो 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 सर हेलो सर
ꯍꯧꯖꯤꯛ ꯍꯔꯥꯎꯅ ꯀꯣꯟꯕꯥꯡꯗ ꯈꯣꯟꯖꯦꯜꯅ ꯈꯣꯡꯊꯥꯡ ꯂꯩꯔꯤꯕ ꯑꯁꯪꯕ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯇꯥꯛꯇꯨꯅ ꯃꯩꯇꯩꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯇꯥꯛꯇꯨꯅ ꯃꯩꯇꯩꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯋꯥꯊꯥ ꯈꯨꯡꯒꯪ ꯅꯨꯡꯁꯤꯕꯤ ꯇꯧꯕ ꯉꯝꯗꯦꯅꯦ ꯅꯪꯕꯨꯗꯤ ꯆꯤꯡꯊꯔꯤꯕꯤꯔꯣ ꯅꯆꯥꯅ ꯅꯤꯡꯁꯤꯡꯗꯨꯅ ꯏꯃꯥꯕꯨ ꯎꯁꯤꯡꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯒꯨꯝ ꯌꯦꯛꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕ ꯌꯨꯝꯗꯥꯡꯕꯅ ꯃꯄꯨ ꯑꯣꯟꯈ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯋꯥꯔꯤꯗ ꯅꯆꯥꯕꯨ ꯄꯥꯝꯗꯦ ꯋꯥꯔꯧꯔꯕꯔꯥ ꯅꯆꯥꯕꯨ ꯄꯥꯝꯗꯦ Tari imagi na sa ibunda Punggi haraw sa hekto Tari imagi na sa ibunda Punggi haraw sa hekto Oh yeah, oh yeah, se na se Isa salit Kauranglan at sagi timbalda Kuire takida balok ilayda Ubang andare tamoy se Mitchen oiraba na jana Mika miraw ko naragsida Nungsida ko he aigi og na fam Uringe imit asina samsana Mangre hagre na bagam iyum khangko manju na bido nongju nungsha tangki bido Ichil inaw sagay natay ngamna Lay haure wari kaya di sagona Kay daw may amo potagani na tanungda Daure nagpata imanang ay hibu
ꯏꯁꯩꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ Tagachay, Takalambam Mag. Nasi releasing function nasi say kitang mamdri ngay gituda ekoy ne kawayaw na mafam sida laibiriba kwai kipipo kan na kauzabani aduba hojikti sandhya matam oisilakle cha ising thong ba thakpa haibagi matam amasu lae ngasigi thauram releasing thauram tangoi haidana mingthonba audio cassette asi release tauba sida saruk pangbiriba khwai khudimakpu ngamkhai letana team asigi maigai dagi ngamkhai letana thagat pa phongdok chari ahobadagi aroiba phawba saruk pangbiriba khudimakpu ngamkhai letana thagat chai miyam gi seba da mapung pha da khudimak mathang amuk achaba matamda miyam gi seba tawjage na da yektana leibiramo aikhoisu na da yektana amuk lakcharaga miyam gi seba makha tana tawjage ngasigi damak tadi miyam dagi kaina na bayathang nijari. Thank you.